Manipur Top Trending News na tungan ba wala ba source hindi lakot sarga. Matamatang di oiba maru oiba ipaw sing patu kan hanje. Ngasi June ki tarik ani Tuesday nimiki maru oiba ipaw sing update pisari ahan ba update ta. Naga village guard ki custody da thamlaki ba ko ki taraga mari. Hatuk lagani lauthuk lurga thadokhidare. Imphal West ki Commondo Complex tagi UG ama far heri. Sagol ban ki polling station anida bail o khangdana enumeration ki form yenthok amle doctor loken pasin ki basing thatuk na ba Manipur lenga Amit Shah da taksin khipra Nagaland ki CM Rio Nadi Amit Shah da wakal amle Meghalaya ki Chief Minister Conrad ke Sangmanasu UNC amasung Kuki NP Manipur da fajin na thabak liba furup ani gi myoising thatuk na ba appeal tarakli Priprak Progressive ki taraga taruk suba Progressive Deda lalharup asina hai India ki mikha pondana ba makoi gi proxy MLA singdagi han mikha namkisi pau santuk na pijari ahan ba pauda Imphal West District ki Commondo Complex tagi UG ama fare Police Control Room na ngasi numidang thorpa chero amada ngasi Police na minute hongda leiba Imphal West ki Commondo Complex ki office tagi YKL ki kedar ama fare hairi farab kedar asigi maming Brahmachari mayum sana LH ibungo LH manisana sahi kunsra ga nipan kawi mayang Imphal kaithil lagi hojik na mayang Imphal thana awang lekai da leibin hairi amoromda Naga village guard ki custody da thambaki ba kuki taraga mari thaduk lagani lauthuk lurga thadokhidare mamang thagi taraga homdoida ambush tawna Thadok Church leader Miyoi Yauna Micham Ahum Hakiba Amasung Atopa Maribuna Sokan Kiba Thadok Pokra Matunda Hoisang Narba Naga Village Guard Northern Command na Fadinat Makogi Custody Tamakiba Kuki Micham Taraga Mari Ngasi Nungtil Thadok Lagani Haina Senapati District Headquarter de Leiba United Naga Council UNC President NG Lorhona Huyek Pituna Aiba Jero Amapauba Tokuna Miam da Kanga Lakrabasu Ngasi Numidang Wairam UNC President Masamag na Thadok Pachero Amada Naga miyam ki sentiment sing khantarab matungda kuki taraga mari nungthil pung ani tarpada thadukani haiba tormadu cancel tawri haina phongdoraki UNC ki president na mamang thagi taraga homdoidagi phajinduna thamaki ba kuki taraga nithoibu ngasi nungthil pung ani rom tarpada thadukagani haina phongdorpadagi central amasung state force ki personal sing khaktanatana miyamna district asigi karongi public ground da sinaratuna ngainaki UNC na wakum asi phongdok laraba matungda senapati district headquarter da leiba council asigi office da makhatana naga fruki Tungan ba mahirusing yauna CSO lusing basina ifam pangtuk tuna makatana khanar pada ayamba miuching na makoi purupki pastor ani yauna micham taruki langlan lanji hangbang ngamdri banina kuki taraga mari thadok lagani haiduna lauki ba warep handukatagni habi yakan ba wafam phongdong narki UNC gi maiketagi kuki micham taraga mari bo thadok lagani harki ba tayol aduda Baptist World Community nagagi searching atai purup sing amasung lup sing na appeal tarupagaloina Home Ministry Amit Shah na Nagaland gi Chief Minister Nefirio Rioda Hauzik fawba mafam khangriba naga micham taruki khongul liragani amasung makoibu hajinabada chenabasing masa khangdukuna logi thabaksing laholagani haibagi thajaba pirpadagi kuki micham taraga mari thadoknaba warep laure harkibani masigi mathakta National People Party gi president su oiriba Meghalaya gi Chief Minister Kotba ke Sangmana purup ani makna fajinduna thamlakiba micham sing khudakta condition amate yauduna thadoknaba appeal taruppadagi warep asi lawani haina su phongdoraki amaromdana Sagol Bangi polling station anida BLO khangdana enumeration gi form yenthoklamle Dr. Loken Manipur thaba hortiba HIR gi thabakta Sagol Ban Assembly Constituency gi polling station anida BLO masa khangdana enumeration gi form yenthoklamba yauna mong maril tadaba thoong tatharamle amasung special intensive revision asigi thabak hawlakpada masigumba thoong chatharpana Manipur gi HIR gi thabak asi kanglon chumna pangthok kadoribra haibagi matangda chingnaba phawi haina Sagol Ban SC gi hanagi MLA amasung PCC ki member Dr. KH Loken nungnangba phongdorakhe ngasi Imphal gi Congress Bhavan da pangthokpa pawgi mifamda mahak na makhatana hai HIR haibasi vote thadabagi chahi suraba citizen singbu electoral roll da yahonaba amadi voter oiba yadaba singbuna lotholaga achumba asengba voter list semduna citizen khudimaki hak ningthina panghanabagi khongthangni thabak asida booth level officer singi thogdang yamna chawi makoina enumeration gi form yenthokpadagi hauraga main syllabusing khongjinduna amuk thagat kadoribani loinana booth level agent BLA singna BLO gi thabak singda mating pangbag loinana BLO singi register tarba mobile number dagi main syllabus information form sing upload tawgadabani haibasi ECI gi guideline singda yauribani adubu Imphal mayung da lagiba Sagol Ban SC gi polling station taraga mathoi amadi taraga mathoi taraga nithoi da BLO singna BLS singna BLO singda mating panglaga enumeration form yenthoknaba haina phone torubada atopa mina phone pairba thengnare BLO sing
unaru matamdana makhoi masa amata khanglamdre masigumba maong maril tadabasing thoklabadi Manipur gi atopa amasung arapa mahumsingdadi kanagumba amana register tawba mobile number parga hapningba myoi khara hapa amasung lawthokningba singbuna lawthokpagi thabak tawrakadra haibagi chingnaba pahole hai makha tarpada yamna maru oiba paw ama pripak progi taraga taruk suba progressive data lalhoruk asina hai India gi mikha ponduna makhoi gi proxy MLA singdagi hana ningkha tamkhisi hairikli outlaw underground organization ama oiba People Revolutionary Party of Kanwaipak pripak progi chairman longjam paliba MG cherol amada Biswa Gurudagi Biswa Joker oiraba India da hajaningai oide India gi mikha pondana ba makhoi gi proxy MLA singdagi ningkha han tamkhisi amasung yaipanungai gi Ileipak ohenaba naha singi apunba pangal sagalasi haina hongdorakli cherol asina hai June ama 2026 asi pripak progressive lingkhatpagi taraga tarsuba progressive day numit pangthokle ningtam landa thawai kathokraba punglamaki mafamda yauli ikai khumnaba utchabagaloinana hauzik thorliba wathok lanthok asida misi mina thokna awa ana nanglaba imung manungi awabada pukning lupna saruk yajari numit asiga mari lenana aihaki wakhalon khara myamda thamjari democracy bu ikai khumnaba laipakta achumba mikhal pangthokna chakot thorang paikhatnaba matik chaba lusingbasing myamna khalli leipak myamgi khanba lusingbasingna leipaki crisis asibu thengnanaba ngamnaba kunaibu tasinba ngamnaba cohesive force sagatuna tangdu leitaba megalon amasong semilon sengbatli adubu matik mayai leiba lusingba khanba haibasi India na makhogi mikha pona thamliba Manipuradi amambada yetum thinhanbagumani mikhalda sel lawba masai kana fangnabani khanduna MLA singi makha pona hingnaba thabak tawgumsi video si pagdamada so khilam khibawa suma pigani channel si bong sibidina share amadi subscribe tawbibi damo hani tan thar pa khundok sari amadi makha tarmiyan di seba tawbi manda ojege